Good morning news ngasi October ki tang 15 ing kumja lising ani kun gi mera gi kunipan ipan ba sagoje numit ki pauche sing di phom oba pau miam da paudam jari Manipur state ta khwai ki yam noma khakta da Covid19 na mi taruk sire chahum ga ama positive oire Covid positive oiba masing hengalak padagi KUDC na kumbi kaithir matam khara gi thingjin khre State asida khwaidagi wangba noma khakta Covid19 mioi taruk sire chahum ka ma positive oire Covid19 positive oiki basing asigi manungda hianglam police station dagi person taraga taruk yaure asi tongan ba hospital da Covid19 na mioi taruk laikhidabaga asi tharaga punna laisat asina sikhiba masing chamaga ahum sure positive case da lising tramari ga sumna maudraga mari yaure Manipur Sarkar ki Health Department hadok pasirol amagi matung ina hoki pung mari asigi manungda general gi oina nupa chama yankhai amasung nupi gi oina chama kunthamathoi yauna mioi chani ga marfu ga mathoi amasung Central Armed Police Force ki person kumathoi Covid19 positive oire positive casing asi Jenims ta chama pun gi tare Rims ni phumari Kaksing da tara manga senapati ama Hills Side Hospital da mari Kristan Hospital da ani Thawal da yankhai None da ama Jandian da tara mari Public Hospital da ama Susampur da train thoi Bisnupur da nipan RD Wing da ama Raj Medicity da manga Babina Diagnostic da ani Remedy Hospital da ama Kangpokpi da manga Tamenglong da ahum Mother Cares da ama Ukhul da ahum amasung Imphal East da ama confirm tauki General population gi oina positive oibasing adudi Imphal West da nipuga mapan Imphal East da maudraga mari Thobal da yankhai tare Ukhul da ahum Kangpokpi da kunthamathoi Bisnupur da mapan Chandian da tara tare Tamenglong da mari Kaksing da tranga Susampur da train thoi None da ani amasung Senapati da amani masigi manung de Imphal West gi mioi tareti mapani ga halakhibani aduga atai di travel history leitabasing ni positive orbasing adu covid care facility thamkhe loinana medical precautionary measures sing lokhatkre haukiba pungkun mari asigi manungda Imphal West gi sahi humdraga humdoi surabunu pa ama Imphal East dagi sahi nipumapan surabunu pa ama Thawal dagi sahi humdraga humdoi surabunu pa ama Kangpokpi dagi sahi nipu surabinu pi ama Imphal East dagi sahi yankhai surabunu pa ama amasung Tamenglong dagi sahi marpu nipan surabunu pa ama laikhidre haiba miyoising asi Rims ta ahum Jenims ta ama Sijo Hospital da ama amasung District Hospital Tamenglong da ama laikhidabani hojik faubada miyoising asi tharaga state asida Covid19 na laikhidaba masing asi samaga sumna ahum sukhre Chief Minister amadi Education Minister na amuk hanna khantabiduna mahiroisingda chadu kuntra school fee thinaba thokiba order adu khudakta handokpiyo Irabot Foundation Nagaga Constitution amasung tongan pheki isu yasinaba tawroi Chairman Q Tupu Thawal District ta haukiba pung nipanda mioi marfugo humdoi positive oire Ngasi ayuk pung mga tigi matam kaktana general strike tawuni hanya tawramba adu Manipur laingaka yanaba ama purukpadagi matam kharagi oina handok haina kanglai pak kanbalu KKL Manipur gi Secretary General gacherol amana haide Uttar Pradesh ki tongan mafamda sahi nauriba re victim ani ningba kaibigi suicide tawduna sijakhre Afghanistan da Taliban gi attack chatharakpadagi security personnel taruk sire China gi President Xi Jinping na lanmi sing lan gi damakta sem sana ba khanghankhre ngasi gas lakiba agency hiang thang inden Masigi matang asida pauche singdagi khumjin jaba pau miyamda paudam jaba loijare yengbi mapung khuding ku thagat phongdoksari amadi channel asina adom bukanarabadi channel asigi subscribe amadi bell notification icon nambiduna channel asibu support tawbiyo